Manipur Top Channel gi maikei degi maru oibi I pausing miyam da thamjari ahanbada Kuki gi rally pangthoklaroi hai Kuki na namna taba mafam sing da separate administration gi demand hena cancel aduna February taraga nipana pangthokani haina toramba mass rally du India lenga na pangthoktana ba haijarakpa degi matung ina Kuki Job Council na kudakta khanaraba matungda hairiba mass rally du pangthoklaroi haina Kuki Job Council gi maikei degi khangalakli Amaramdana Miyam gi awaba koknaba PR thamlakhiba nate BJP na sanaba politics ki saruk amani MP Bimol India gi lairiba constitution na piba provision adu ningthi na satna duna lengak sasan ngak pangamde haina Manipur State Assembly bu suspended animation na thamduna president rule PR thamlakhiba si Manipur thukliba tha kungani thui fazula kadawriba ngasi phawba loishindana karama matamda loishingani haiba ngamba Tambangamdaba Ladiba Manipur gi irang sinamara moiduna Kham Thengna Wanaraba Miyam gi awaba sibu koknaba PR thamlakhibanati BJP na saraba politics ki saru amani haina MP Bimol akoi jamna phongdokre wafam asingasi lenga sigi news agency amada MP Bimol akoi jamna columnist oiduna report torakhibani report asigi matungina Manipur India lenga na khanghaudana president rule thamlakhiba si lamdam asida mapung phana law and order Lenga na ngak pangamdri haibagi nati English ngani ga kungo humdegi me humdegi Manipur da horakhiba irang sigi matangda Supreme Court of India na khanakhiba lekhe masigi mathakta Manipur thuklibi irang sibu lusinabagi damak Prime Minister Narendra Modi na Manipur lakpigi matam phangdrabsu malemgi tungan ba mafam kya da satpadana tana Ukraine amadi Russia gi marakta thogriba lan asida Modi na santi gi paujal phiri Nongthomba Berena Delhi da satuna BJP gi lairiba makok thongbu lusingba kya ga unaraba matungda Manipur da thokliba law and order ningthina lakshanduna thamma ngamdri haibigi N Berena CM gi pham thadokhiba nati aikhoina kawroidabadi leba sigi Home Minister Amit Shah na Manipur da thokliba irang sigi matangda center lengana piba advice khudimak N Berena corporation piduna ngasi phawba thabak pakhali maramaduna Mahakna CM gi resign to from thokti haina phongdokhiba lekhe masdana tana N Berena minister oiringai prinamadi electronic media na makna lakhotliba thapak thorom khudimak Prime Minister Narendra Modi amadi Home Minister Amit Shah gi advice ki matungina lakhotpa ngaktani haina su phongdokpa lekhe India gi father of the constitution hai Dr Ambedkar na piba state ki wohan to odugi tayona bada Manipur irang hek horakhiba numitigi hauna India lenga na state chief secretary DGP na singba nauna haptuna state government bu detect tawduna lakhibani panbaya abadi N Berena hokhiba tha taraga manga si CID digi kariguma makhalamati mahaki mafamda report tawrakhiba leiti haina su lebak miyam da phongdokhiba laikhrabani N Berena Manipur thuklibi rang siki matangna Delhi da satuna Amit Shah unaruraba matungda Imphal na tholakpada Manipur da lairiba tampaki mafamsingda law and order gi thaudang mahakna lauragani amati singi mafamsingdana law and order gi thaudang Home Minister Amit Shah na lauragani hainasu pawmisingda phongdokhiba lekhrabani haukiba State Assembly election da BJP na mai paknabagi dama India lenga ka susatnariba kukila habusingi marakta agenda khata yana duna kukila laubusingi mating lauki haibasi leibak miyamna khangnaraba ngaktani asiguma tokai thawong kya asina Manipur thuklibi rang sibu lakshinabagi dama center lenga na paramilitary force lising humfuena tharaklaba sungsi phawba irang sibu lakshin bangamdribni BJP na Manipur thuklibi rang sida lauriba thaudang sibu miyamna penaraktabadigi BJP na lusingba India lenga na Manipur da president rule thamlakliba si miyam gi fanabagi dama thamlakwa president rule manati BJP bu kananabagi dama BJP na sanaba politics amani haina Inner Manipur parliamentary constituency gi MP Dr Angomsa Bimol akoi jamna phongdokhi makasa tharak poina topa Manipur da satuna chief secretary na law and order gi phibam yengsinkhre Manipur gi Chief Secretary Prasan Kumar Singha na Manipur da thukliba ngasi phawbu lusindana lairiba irang sigi horakpa ma oiriba Chusampur da satuna mapam adugi law and order gi phibam yengsinkhre ngasi Chief Secretary da Chusampur da satuna mapam adugi law and order gi phibam yengsin khongsat aduda Manipur gi DGP Rajiv Singha amadi IGP MK Oswal su saryaki Manipur da President rule thamlakraba matungda ahanba oina Chief Secretary na Chusampur da satbi khongsat adubu Deputy Commissioner Darun Kumar IAS na taram okpaga loinana Chusampur district amadi Herzol district ta base tawa Kuki Jau miyangi lairiba tongan ba CSO lusingba kyaga loinana
Toibong da leiba mini secretariat complex holda mifam pangtokhi mifam adu chief secretary gi makai digi mafam adu leiba local leaders singna mafam adu gi law and order ningthi na ngak na satuna mafam adu da pamdaba thaudo wa thoktana ba ma ki makai digi appeal tawki ngasi chief secretary na susangpur da satur yengsin bigi khongsal adu da hauji state asida thoklibi irang asina mara moiduna laidiba displaced civil officer amadi medical students singasu unaduna makoina thengnari ba awar appa awa ana kya su mamang da kupna wari sana ki haidena su paus na bakata na phongdorakli amarom dana pia laklabu su asumba tawbada ki pham thokte jiban lona yaba mawong da irai pak iramdam ngak saduna asumba thabak tawbada president rule pr lakle haiduna ki pham thokte haina balance volunteer force bbf manipur gi spokesperson yumnam jiban na phongdorakli ngasi kanchipur laiba bbf ki headquarter pangthokiba pawgi mifamda wafam asi phongdoladuna makna makhata na hai manipur thoklibi rang asi haurakpadegi ngasi phawa bbf manipur na khul ngak thuna lakli bbf manipur na leba asigi lokai ba thaba asi ngasi phawa tawraktri kanglon kaidana miyamgi thabak tawduna lakli manipur na lenga ama sema ngamdaduna pr thamjilakhiba si lebak thibani political party sing punsinaduna lenga semna bohona biu bbf manipur gi politics ta yauksin khiba laiti thamoi se ngasi su miyam gi dama kathok tuna lakli mana makhata na hai handak bbf manipur gi president ramananda bbf manipur gi headquarter kanchipur da laitri spokesperson jumnam jiban bbf ka mari lainadri amati bbf manipur gi lottery pangthokadaba laiti haina phongdokhibadu lebak thibani ngasi su bbf manipur gi headquarter asi kanchipur da lengdana laiduna miyam gi thabak tawri bbf manipur gi general secretary advisor yauna executive member kyana maku spokesperson oina lengdana lehali maku laukthokle haibigi chap chaba warep ama laukhiba laitri haina phongdorakli bbf manipur na manipur da thokliba irang asi hek haurakpadagi ngasi phawbada miyamdagi selgi mateng ama phawba laukhiba laitri kanagumana laurama thoklabasu bbf manipur ga mari lainati selgi eba awaba kya si khara safanaba lottery ama bbf manipur na sinaba central executive committee amadi advisor gi ayaba lauraga thaurang tawkhibani lottery asi ticket mamaloina lupa chani hoigani manipur da laidiba miyamna bbf manipur da mateng pangbiu haina sumang na phongdokhi ngasigi pawgi mifamatu da bbf manipur gi general secretary singlemba finance secretary bobby advisor amadi masing yamlaba bbf manipur gi miyoi singsu sarugyaki amarom dana miyoi ama lupa lakunthraga mariga lising kunga kona na fare manipur police control room dagi ngasi numidang tholakpa sirola mana haibada ngasi security force na suchampur district ki kaprang khulgi manakta leiba sangai university da asat awok sing check tawbada kangpokpi district ki manung saliba kangsup pajangdagi lamkhogin dimngel koba miyema lupa kunthraga mariga lising kunga kona na fare mawonegi brown sugar gram kunga mari mobile phone ahum aadhar card ama pan card ama voter id card ama four wheeler ama masung nongoi maru ama su phangle haidin su paus ta makhatari Makasa tharok poina panam pauksi digi to pamaroi ba paukrano mahairoi lising kunga mapan go fuga mangana saruk yadu no kosiam na loba class 12 exam ngasi digi okre mahairoi lising kunga mapan go fuga mangana saruk yadu no council of higher secondary education manipur kosiam na loba higher secondary examination 2025 ngasi digi okre ayuk pung taradagi nungsul pung ama phawwa satakhiba exam sigidama pung mapalom tapa matamdagi hauna exam center singda mahairoi mama mapa singna laknaduna sem sanakhi sei sigwena apun mahairoi lising kunga mapan go humfuga mangana saruk yabagi manungda arts stream gi oina mahairoi lising tareka satruka kunthra gani thoi science stream gi oina mahairoi lising kunga sani panga mogdra humdoi madi commerce stream gi oina mahairoi chongwa ga nifuni exam asi singa masum tamda puna center chamaga taragani thuida exam pangthokli masigi manungda chingda exam center kunthraga nipana madi tamda center humdraga marini ngasi dagi hauduna pangthokliba kosemna lobe exam asida oza ahum na saba flying squad nifugo nipana center singa sida satuna ingna signa pangthokna bamadi nataba pambai sizinadana bayingsinki exam singa si ahoba numita MIL amadi alternative English subject thoki March kunga taruk phaw sathagadaba exam asibu kanglon chumna pangthonaba kosem gi chairman TOZ na lusingba official singna koina satuni yengsingki loidana mairu lup singi volunteer singna su exam center singna koina satuni yengsingki exam asiga mari leindana exam center tariba Johnston Higher Secondary School gi vice principal su oriba exam center asigi
AOCRK Romoni na hai exam center asida mahiroi singna ingna singna pakat tukat pa yaudana exam thana bi school asigi oja singna honari masida कोशियम की मैके देगी सुथारक लीबा फ्लाइंग स्क्वाड सिंगना यंगसिन बसुले लाकली माइरोई सिंगना मसा मसा न सुना तब पामई सिजनदना एग्जाम मसी थाबियु क्लास 12 की एग्जाम मसी लोयरब मतुंग मखाता न मही तंबमदी कॉम्पिटिटिव एग्जाम सिंग थागदबसु कया लेबना नियम सुबना मसागी अखंगबदु इबियु एग्जाम मसी इंग सिंगना पांगथोकनाबो होनाबदा मामा मापा मदी मरी लेनब सिंगना मतिंग पांगमिना साइखि तमगी ओइना एग्जाम सेंटर सिंग सिदा सत्तुना पाउ लौरुब मतमदा इंग सिंगना माहिरोई सिंगना एग्जाम थाब थेंगनखि एग्जाम सेंटर सिंग अकोइबदा सिक्योरिटी पर्सनल सिंगना सुंगाक सेंदुना अकोइबदगी लापना मामा मापा सिंग लेहनखि एग्जाम लोइब फावबदा पामदब थौदोक थोपगी पाउ लाकपा लेथ्रि पनबा याबदि ngasiदगी हौरिबा एग्जाम सिंगी डिस्ट्रिक्ट सिंगसु कांगलोन चुमना पांगथोनाबो कोसेमना सिंगी डिस्ट्रिक्ट सिंगी तोंगानबा नोडल ऑफिसर सिंग हापतुना यंगसिनबगी थबक सतखि हाउखिबा सही खरदा सोशल मीडिया रा क्वेश्चन लीक ओइबगी वाथोक थोखिबदु सही सिगी ओइना थोक्तनबगी अहेन बथबक लखोले हाइना काउंसिल की मैकेदिगी लाउथोखिबा लेखरबरे लोइदना लेंगा की मैकेदिगी सु एग्जाम दा अरानबा तौब सिंग थिंगनबा असेंबली दा बिल फाव थोक्तुना पास तौखरबने हाइनसु पाउसता मखाताना फुंगदोरकली अमरमदना मखल अमतगी डिमांड तौबिगनो वाना होटनजदुना इमुंग पुरीबा मियामदा इसिंग फंगदुना मियामगी सेवा मखल अम ओइदुना सेंदाल लंबी ओइदुना हिंगनब होनजरिबा ड्रिंकिंग वाटर सप्लाई कैरक एसोसिएशन हेडक्वार्टर कक्सिंग इरेबाकीदमक सिंथोपिरकलिबा लुपसिंग अमदि मियामना पुबा थांग ngamloidaba मखल अमतगी डिमांड तौबिगनो हाइना एसोसिएशन असुगी सेक्रेटरी एम सुरजना खुयेक पीदुना थदोरकपा चिरोलमन हारि सियोलसना मखा तारदुना हाय हौजी हौजी ओइरिबा लेबा की इरांग सिना मरम ओइदुना एसोसिएशन असुगी मेंबर सिंगसु अवाब क्या मयुनदुना लाक्लिबनी लोइदना हौजिकसु लेप लेतना इरेबा की दम सोंगथोक्तुना खुलंगाक्लिबा मदि काक्सिंग डिस्ट्रिक्ट की मफम क्यादा हांगदोक्तुना लैरिबा रिलीफ कैंप सिंगदा संगजफम लौदुना लैरिबा मियो क्यादसु इसिंग पीबिगी मतिंग पांगदुना लाक्लिबनी मखा तानसु मतिंग अदुमुक पांगकिगनी असुगुम क्या असुगी मथकसु लैकाइगी सेनखाई गाड़ी की इंस्टॉलमेंट अमदी गाड़ी यारक्तबगी सेमजिननब होनबदसु अवाबा पोलम पुरिबनी मखोइना वाना होटनजरिबा तौजरिबा मदी इमुंग मनुंगी थेंगनरिबा अवाबा क्यासी खंगबिदुना इमालेबाकी दमक सोंथोकपिरकलिबा इसिल इनाउसिंगी लुप खुदिम अन एसोसिएशन असिबु नुंगसिबिदुना मखल अमतगी डिमांड तौबिगनो हाइना सिरोल असिना फोंदोरकली ट्रिनिटी पब्लिक स्कूल द थांगतागी महि मसिंग ताकपि तंबिबा होदोखरे अमरमदना ngasi kimaksna तोंगी हौगलकलिबा मिरोलगिदम अफब मतिंग लेबा खुनायम ओइनबा सही कयागी ममांगगी लमदमसिदा लैरिबा स्कूल सिंगदा थांगता अमदि मणिपुरी जगोइबु ऑप्शनल सब्जेक्ट अमा ओइना लमदमसिदा लैरिबा स्कूल सिंगदा ताकपि तंबिरकपगी थबक सथरकपा ओइना मोंगसंगाइदा लैबा ट्रिनिटी पब्लिक स्कूल दा ताकपि तंबिबा हौदोखरे हाइना किमक्स की सिरोलमन हाइरि सियोलसिना मखा तारदुना ngasiगी थौरमसिदा किमक्स की एडवाइजर 18thFeb दामेंद्रोना लाइगोएब थौरम पांगथोखिबगा लोइनना ट्रिनिटी पब्लिक स्कूल की प्रिंसिपल मोइरांग थीम मुदुसंद्रा हेड मिस्ट्रेस हुइद्रोम गीताबली अमदि स्कूल असिदा सिंताकपि ओइना लैगदोरिबि रासुनी हुइद्रोम सुसर याखियारि थौरम असिदा ट्रिनिटी पब्लिक स्कूल की प्रिंसिपल न फोंदोखिबदा थाक्सी खक्सी हाइबसि यामना मरुओइब पुंसीदा संग्रब याद्रब मसा अमनि थाक्सी खक्सी याउद्रबदि अइखोइगी पुंसीदा थाबक थौरम खुदिंगदा माइपाकंगमलोइ अमदि थांगता हाइबसि मिपुंग खुदिमकना हैतब याद्रब महि अम ओइरकली मरम असिना स्कूल असिदा थांगता सब्जेक्ट असी तंबा होबने हाइना सु फोंदोखि सेल असिना हाइ कनागुम स्कूल अमदि हायर सेकेंडरी सिंगदा थांगता अमदि मणिपुरी जगोइना सिंगबा सब्जेक्ट असुबु हापिनिंगबा लैरबदि किमक्सता पाउ फाउबिरकपु यागन हाइना सु सेल असिना फोंदोरकली अमरोमदना होये लालोंग लुपना यंगसिनगदौरी थांगता सब्जेक्ट हाबलिबि स्कूल सिंगदा अवाट अपा करी करी लैबिगे मदि मही असिबु चखोटनबा यंगसिनबगी खोंसत अमा अपुनबा मणिपुर ह्यूमन लालोंग लुप की थाउमिसिंगा चथरगने हाइरि लुप असिना थादोरकपा सिओलमदा मथकी वाफम असी फोंदोरकपगा लोइनना कनागुमा मियोय खरना मदि स्कूल खरना थांगता सब्जेक्ट लौदना माइरोइसिंगदा किहनबा यावरे हाइबगी वखत कया लुप असिदा लाक्ली मरम असिना लमदम असिदगी नाट चनबि सक्तम ओइरिबा थांगता मायसि तमनना मुथनबा होनरकलिबा वखल तामिनबगी थबक चथरगने हाइरि ngasi थांगता की सब्जेक्ट असी क्लास 9, 10, 11 अमदि 12 ता हापतुना माइरोइसिंगदा ताकपि तंबिबा हौरे मसिगी मथक्ता यूनिवर्सिटी ऑफ कल्चर थांगता डिपार्टमेंट दा BA, MA अमदि PhD की खुदोंग चाबस लैरि
Mai asibu sakhonaba haiduna lup asina su Manipurgi manung amasu mapalamda takpi tambibigi thabak sing sathaduna lakli thang tagi mahi tamana thaksi khaksi haksang na da yektana thamba pungning lakshinba punsi rolamadi thaugalon kaya mahiroi sing kananaba kanaba kya pidi haidina su pausida makhatana su phungdokli amaromdana JP Women's College ki Diamond Jubilee thoram pangtokre JP Women College ki Diamond Jubilee thoram ga loinana kumja English ngani ga kunga mari gi college asigi subject topper yauna makok thongba ngamlakraba mahiroi singbu case ma citation piduna pungning thawatpagi thoram ngasi college asigi central hall da pangthokre ri thoram adu college asigi founder Danapriya gi mitamda amadi masan phais duizamani Dev Sharma gi photo da laikatuna ikai kumna utkhi thoram adu Gunapriya gi masan masunupa amadi hanagi DM College of Science ki principal hais Dev Shekhar Sharmana phongdokibda college asi Manipur gi mai masing tambagi lamda nopi khaktana tamba miyamna saru miyamna masakhang college am oiri college asi dagi thokiba mahiroi singna tongan tongan thabak thorom khudimakta mangjul thana sapada apen pui hiram khudimakta college asigi mahiroi singna asobo phida ma kanma ngamni matung tarakpada su hen aphaba oisanu haiba wafam thamki tharom gi saruk am oina ing kumja lisingani ga kunga marida college asigi university topper college topper amadi subject topper singda college asigi founder college asidagi puthoki bamadi oja singna donate toba case reward amadi citation piduna pung thot khenasu paus ta makhatana phongdorakli losilak poina te atopa tien ma pom ekar tarara tharama popi mangankhri Tenopal district ki manungsanwa Sitamana ki khudai khulen village saurakna lam ekar tarara tharama popi pambi sing Manipur Police Assam Rifles amasum BSF ki apunmati mamana ngasi mangantankre IJR sang thadorak pasiol manahai Siramai narco terrorism lakshinana bhonabagi manungchana thaba si sathagibane security force in narcotics ki merit sa tharakpa zero tolerance policy hena session hanbaga loinana drug insurgency siga nakna basing manghana ba honabada miyamna sogat piu haidena su paus to makhatana phongdorak liduga tentana sumna miyam thamjaramge hausikui nadi miyam pausi matang sa lusinjarage masu miyam pura no update ngaminasi